ꯃꯍꯧꯁꯥꯒꯨꯝꯅ ꯃꯤꯗꯜ ꯏꯁꯇ ꯆꯠꯊꯔꯤꯕ ꯋꯥꯔ ꯑꯁꯤꯒꯤ ꯄꯥꯎ ꯄꯤꯔꯛꯄ ꯃꯇꯝꯗ ꯒꯥꯖꯥꯒꯤ ꯋꯥꯗꯤ ꯅꯤꯡꯁꯤꯡꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯒꯥꯖꯥꯗ ꯁꯤꯔꯤꯕꯁꯦ ꯃꯁꯤ ꯁꯤꯔꯤ ꯉꯁꯤꯁꯨ ꯁꯤꯔꯤ ꯉꯔꯥꯡꯁꯨ ꯁꯤꯔꯤ ꯉꯁꯤ ꯀꯨꯟꯃꯨꯛ ꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯩꯠ ꯄꯤꯐꯝꯗ ꯑꯩꯠ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯤꯡ ꯁꯥꯏꯠ ꯃꯁꯤꯗ ꯁꯤꯕꯅꯤ ꯍꯦꯛꯇ ꯁꯤꯄꯣ ꯅꯠꯇꯦꯀꯣ ꯃꯤ ꯍꯥꯏꯁꯦ ꯍꯦꯛꯇ ꯁꯤꯄꯣ ꯅꯠꯇꯦ ꯃꯁꯤꯗ ꯇꯧꯅꯔꯒ ꯁꯤꯕꯅꯤ ꯃꯤꯟꯁ ꯀꯧꯈꯥꯏꯕ ꯑꯣꯏꯔꯝꯒꯅꯤꯗꯅ ꯃꯁꯤꯃ ꯂꯩꯔꯦ ꯍꯧꯖꯤꯛ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯑꯃꯗꯤ ꯏꯁ꯭ꯔꯥꯏꯜꯒꯤ ꯃꯅꯨꯡꯗ ꯁꯝꯊꯤꯡ ꯒꯦꯞ ꯑꯃ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯥꯛꯄꯒꯨꯝ ꯇꯧꯔꯦ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯑꯁꯦ ꯌꯥꯝ ꯆꯥꯎꯈ꯭ꯔꯕ ꯁꯪꯒꯊꯟ ꯑꯃꯗꯤ ꯌꯨꯔꯣꯞꯀꯤ ꯃꯁꯤꯁꯤ ꯄꯩꯁꯥꯁꯨ ꯄꯥꯏꯈ꯭ꯔꯕ ꯀꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯃ ꯖꯣꯏꯟ ꯇꯧꯗꯨꯅ ꯂꯩꯔꯕ ꯃꯁꯤꯒꯤ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯑꯁꯦ ꯃꯁꯤꯒ ꯏꯁ꯭ꯔꯥꯏꯜꯒ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯋꯥ ꯑꯃ ꯉꯥꯡꯅꯕ ꯑꯃ ꯂꯩꯁꯤꯅꯤ ꯒꯥꯖꯥꯗ ꯑꯦid ꯄꯤꯁꯟꯕꯁꯦ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯅ ꯍꯥꯏꯅ ꯇꯥꯟꯅꯈꯤꯕꯒꯤ ꯋꯥ ꯃꯇꯨꯡ ꯏꯟꯅ ꯒꯥꯖꯥꯗ ꯄ꯭ꯔꯣꯄꯔ ꯇꯥꯏꯝꯗ ꯄ꯭ꯔꯣꯄꯔꯂꯤ ꯃꯇꯤꯛ ꯆꯥꯅ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯄꯤꯁꯟꯕꯒꯤ ꯋꯥꯐꯝ ꯑꯁꯦ ꯏꯁ꯭ꯔꯥꯏꯜꯅꯁꯨ ꯌꯥꯕ ꯑꯗꯨ ꯍꯧꯖꯤꯛ ꯏꯁ꯭ꯔꯥꯏꯜꯗ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯇꯦ ꯁꯤꯅꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯈꯣꯏꯒꯤ ꯆꯥꯎꯔꯕ ꯂꯤꯗꯔꯁꯤꯡꯒꯤ ꯃꯔꯛꯇ ꯑꯅꯤ ꯊꯣꯛꯑꯦ ꯀꯥꯡꯂꯨꯞ ꯑꯃꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯏꯁ꯭ꯔꯥꯏꯜꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯐꯝ ꯊꯣꯛꯏ ꯏꯁ꯭ꯔꯥꯏꯜꯒꯤ ꯇ꯭ꯔꯦꯗ ꯔꯤꯂꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯗꯅ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯍꯧꯖꯤꯛ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯁꯦ ꯇꯣꯛꯊꯣꯛꯂꯒ ꯃꯈꯣꯏꯗ ꯃꯁꯤ ꯏꯝꯄꯣꯁ ꯇꯧꯐꯝ ꯊꯣꯛꯂꯤꯁꯤꯅꯤ ꯀꯥꯡꯂꯨꯞ ꯑꯃ ꯈꯨꯂꯨꯞ ꯑꯃ ꯊꯣꯛꯂꯤꯁꯤꯅ ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯎꯅ ꯑꯦꯛꯁꯟ ꯂꯧꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯤ ꯍꯧꯖꯤꯛ ꯏꯁ꯭ꯔꯥꯏꯜꯗ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯔ ꯄꯤꯅꯤ ꯁꯤꯅꯤ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯑꯃꯗꯤ ꯏꯁ꯭ꯔꯥꯏꯜꯒꯤ ꯃꯔꯛꯇ ꯃꯁꯤꯒꯤ ꯒꯦꯞ ꯑꯃꯁꯨ ꯂꯥꯛꯂꯦ ꯑꯗꯨꯒ ꯌꯨꯔꯣꯞꯀꯤ ꯀꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯃꯅꯁꯨ ꯏꯁ꯭ꯔꯥꯏꯜꯅ ꯇꯧꯔꯤꯁꯦ ꯍꯟꯗꯛ ꯃꯔꯛ ꯑꯁꯦ ꯑꯦidꯁꯨ ꯐꯖꯅ ꯄꯤꯗꯕ ꯈꯔ ꯄꯤꯕꯗꯁꯨ ꯑꯦid ꯌꯦꯟꯕꯗꯁꯨ ꯑꯃꯨꯛꯀ ꯍꯥꯠꯅꯕ ꯑꯗꯨꯒ ꯄꯥꯕ꯭ꯂꯤꯛꯁꯤꯡ ꯁꯤꯕ ꯉꯔꯥꯡ 38 ꯉꯁꯤꯒꯤ ꯑꯌꯨꯛꯀꯤ 12 ꯑꯃꯨꯛ ꯇꯥꯔꯦ ꯃꯁꯤꯅꯤ ꯑꯣꯏꯔꯤꯁꯦ ꯑꯃꯔꯣꯝꯗ ꯋꯦꯁ ꯕꯦꯡꯛꯇ ꯏꯁ꯭ꯔꯥꯏꯜꯒꯤ ꯃꯈꯣꯏꯒꯤ ꯁꯦꯇꯂꯔꯁꯤꯡ ꯑꯁꯤꯅ ꯅꯍꯥꯟ ꯄꯥꯂꯦꯁꯇꯥꯏꯟꯒꯤ ꯃꯤ ꯑꯣꯏꯔꯒꯁꯨ ꯑꯃꯦꯔꯤꯀꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯍꯥꯠꯈ꯭ꯔꯦ ꯃꯁꯤ ꯐꯨꯔꯒ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯗ ꯑꯃꯦꯔꯤꯀꯥꯒꯤ ꯁꯥꯏꯠꯇꯁꯨ ꯃꯈꯣꯏꯁꯤ ꯇꯦꯔꯣꯔꯤꯁ ꯑꯦꯛꯅꯤ ꯇꯦꯔꯣꯔꯤꯁ ꯍꯥꯏꯕ ꯂꯦꯡꯒ꯭ꯋꯦꯖ ꯑꯁꯤ ꯌꯨꯁ ꯇꯧꯔꯒ ꯁꯦꯇꯂꯔꯁꯤꯡ ꯑꯁꯤ ꯐꯖꯅ ꯅꯩꯈꯥꯏꯔꯦ ꯍꯥꯏꯔꯤ ꯋꯦꯁ ꯕꯦꯡꯛ ꯑꯁꯤꯗ ꯃꯁꯤꯒꯤ ꯄꯥꯎꯁꯤ ꯇꯥꯔꯤ ꯑꯗꯨꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗꯒꯤ ꯏꯁ꯭ꯔꯥꯏꯜꯒꯤ ꯃꯊꯛꯇ ꯄ꯭ꯔꯦꯁꯔꯅꯤ ꯇꯧꯅꯤ ꯑꯗꯨ ꯇꯧꯅꯤ ꯑꯇꯥ ꯇꯧꯅꯤ ꯅꯈꯣꯏꯒꯤ ꯇ꯭ꯔꯦꯗ ꯔꯤꯂꯦꯁꯟ ꯂꯩꯔꯣꯏ ꯁ꯭ꯄꯦꯟꯒꯁꯨ ꯐꯖꯅ ꯋꯥ ꯉꯥꯡꯉꯤꯁꯤꯅꯤ ꯏꯁ꯭ꯔꯥꯏꯜꯒꯤ ꯑꯦꯒꯦꯟꯁꯇ ꯑꯗꯨꯕꯨ ꯁꯪꯁꯪꯅ ꯃꯥꯡꯗ ꯅꯈꯣꯏ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯠꯄ ꯉꯝꯗꯕ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯁꯦ ꯍꯧꯖꯤꯛ ꯃꯤꯗꯜ ꯏꯁꯀꯤ ꯀꯟꯇ꯭ꯔꯤꯁꯤꯡꯁꯨ ꯌꯨꯔꯣꯞꯀꯤ ꯀꯟꯇ꯭ꯔꯤ ꯑꯣꯏꯒꯦꯔꯥ ꯑꯃꯠꯇ ꯑꯣꯏꯒꯦꯔꯥ ꯏꯁ꯭ꯔꯥꯏꯜꯒꯤ ꯃꯃꯥꯡꯗ ꯅꯈꯣꯏꯅ ꯆꯠꯊꯔꯤꯕ ꯃꯁꯤꯗ ꯖꯦꯅꯣꯁꯥꯏꯠꯀꯤ ꯑꯦꯛꯄꯨ ꯍꯥꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯋꯥꯔꯕꯨ ꯍꯥꯏꯒꯦꯔꯥ ꯃꯁꯤ ꯊꯠꯄ ꯉꯝꯗꯕꯁꯤꯒꯤ ꯋꯥꯁꯤꯃꯗꯤ ꯑꯁꯨꯝ ꯂꯩꯔꯦ ꯑꯗꯨꯅ ꯒꯥꯖꯥꯒꯤ ꯄꯥꯕ꯭ꯂꯤꯛꯁꯤꯡ ꯁꯤꯕ ꯂꯦꯞꯇꯦ ꯑꯅꯤꯁꯨꯕ ꯋꯥꯐꯝ ꯑꯃꯅ ꯉꯁꯤ ꯁꯤꯔꯤꯌꯥꯒꯤ ꯁ꯭ꯋꯥꯏꯠ ꯍꯥꯏꯔꯤꯕ ꯁꯋꯥꯇꯦ ꯍꯥꯏꯕ ꯑꯣꯏ ꯃꯥꯜꯂꯦ ꯃꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯏꯁ꯭ꯔꯥꯏꯜ ꯉꯁꯤꯁꯨ ꯕꯣꯝꯕꯤꯡ ꯇꯧꯈꯤ ꯉꯔꯥꯡꯁꯨ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨꯗꯤ ꯃꯁꯤꯗ ꯗ꯭ꯔꯨꯖ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯩ ꯗ꯭ꯔꯨꯖ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡ ꯑꯁꯤꯒ ꯁꯤꯔꯤꯌꯥꯒꯤ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯃꯈꯣꯏꯒꯤ ꯑꯥꯔꯃꯤꯁꯤꯡ ꯑꯁꯤꯒ ꯍꯥꯠꯅ ꯊꯤꯟꯅꯕꯗꯒꯤ ꯃꯁꯤꯗ ꯏꯁ꯭ꯔꯥꯏꯜ ꯏꯟꯇꯔꯥꯞꯁꯟ ꯇꯧꯔꯛꯄꯅꯤ ꯑꯗꯨꯅ ꯏꯁ꯭ꯔꯥꯏꯜꯅ ꯃꯁꯤꯗ ꯕꯣꯝ ꯇꯧꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯥꯔꯃꯤ ꯇꯦꯡꯛꯁ ꯑꯃꯁꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈ꯭ꯔꯦ ꯇꯛꯈꯥꯏꯔꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯗ ꯁꯤꯔꯤꯌꯥꯒꯤ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯒꯣꯂꯥꯅꯤ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯅ ꯍꯥꯏꯕꯅꯤ ꯃꯗꯨ ꯇꯧꯈꯤꯅꯨ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯁꯤꯖꯐꯥꯌꯔ ꯑꯣꯏꯅꯤ ꯁꯤꯖꯐꯥꯌꯔꯁꯨ ꯃꯔꯛꯁꯤꯗ ꯇꯧꯔꯦ ꯁꯤꯅꯤ ꯁꯤꯖꯐꯥꯌꯔ ꯇꯧꯕ ꯂꯣꯏꯕꯒ ꯑꯃꯨꯛꯀ ꯏꯁ꯭ꯔꯥꯏꯜꯅ ꯃꯁꯤꯗ ꯁꯤꯔꯤꯌꯥꯗ ꯑꯦꯇꯦꯛ ꯇꯧꯏ ꯑꯗꯨꯅ ꯗ꯭ꯔꯨꯖ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯦ ꯃꯁꯤ ꯁ꯭ꯇꯔꯣꯡ ꯑꯣꯏꯍꯜꯂꯒ ꯃꯈꯣꯏꯁꯦ ꯁꯝ ꯂꯥꯛꯁꯇ ꯂꯩ ꯃꯥꯜꯂꯦ ꯁꯤꯔꯤꯌꯥ ꯃꯅꯨꯡꯗ ꯑꯗꯨꯅ ꯃꯈꯣꯏ ꯑꯁꯤꯒ ꯏꯁ꯭ꯔꯥꯏꯜꯒ ꯄꯨꯜꯂꯒ ꯍꯧꯖꯤꯛ ꯁꯤꯔꯤꯌꯥ ꯑꯁꯤꯗ ꯃꯁꯤꯒꯤ ꯇ꯭ꯔꯣꯕꯜ ꯑꯁꯦ ꯍꯧꯖꯤꯛ ꯇꯧꯔꯤ ꯑꯗꯨꯅ ꯃꯁꯤ ꯑꯁꯨꯝ ꯅꯠꯇꯦ ꯏꯁ꯭ꯔꯥꯏꯜꯅ ꯁꯤꯔꯤꯌꯥꯁꯤꯁꯨ ꯀꯣꯟꯁꯤꯟꯕꯒꯤ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯁꯥꯟꯅꯔꯛꯄꯁꯦ ꯑꯅꯤꯁꯨꯕ ꯋꯥꯐꯝꯗ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗ ꯄꯥꯂꯦꯁꯇꯥꯏꯅꯤ ꯃꯆꯥ ꯑꯃ ꯋꯦꯁ ꯕꯦꯡꯛꯇ ꯄꯨꯔꯒ ꯍꯥꯠꯈꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯌꯨ ꯑꯦꯁꯅ ꯍꯥꯏꯈ꯭ꯔꯦ ꯏꯁ꯭ꯔꯥꯏꯜꯗ ꯄ꯭ꯔꯨꯞ ꯇꯧ ꯇꯦꯔꯣꯔꯤꯁ ꯀꯤꯂꯤꯡ ꯑꯗꯨꯒꯤ ꯄ꯭ꯔꯨꯞ ꯇꯧ ꯀꯔꯤ ꯃꯔꯝꯒꯤꯔꯣ ꯑꯉꯥꯡ ꯑꯃꯕꯨ ꯑꯗꯨꯝꯅ ꯃꯐꯝ ꯑꯃꯗ ꯍꯥꯠꯂꯤꯕ ꯃꯁꯤ ꯏꯁ꯭ꯔꯥꯏꯜꯗ ꯌꯥꯝ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯄꯤꯔꯛꯂꯤꯗꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯏꯁ꯭ꯔꯥꯏꯜ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯔꯤꯂꯦꯇꯦꯠ ꯋꯥꯐꯝ ꯑꯁꯤꯗ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯑꯃ ꯂꯥꯛꯂꯤꯕꯁꯤꯅ ꯍꯧꯖꯤꯛ ꯂꯣꯏꯅꯃꯛ ꯀꯟꯁꯔꯟꯅꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯀꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯃ ꯏꯁ꯭ꯔꯥꯏꯜꯒꯤ ꯁꯄꯣꯔꯠ ꯂꯩꯕꯁꯤꯡꯁꯦ ꯀꯟꯁꯔꯟꯅꯤ ꯏꯔꯥꯟꯅ ꯅꯍꯥꯟ ꯃꯈꯣꯏ ꯐꯣꯇꯣ ꯑꯃ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯑꯅꯤ ꯄꯣꯈꯥꯏꯕꯒꯤ ꯐꯣꯇꯣ ꯑꯃ ꯎꯠꯈꯤꯕꯁꯦ AI ꯖꯦꯅꯦꯔꯦꯇꯦꯗꯅꯤ ꯑꯗꯨ ꯑꯣꯏꯔꯛꯄ ꯌꯥꯏ ꯑꯣꯏꯔꯛꯇꯕ ꯌꯥꯏ ꯑꯗꯨ ꯎꯠꯈꯤꯕꯗꯅ ꯍꯧꯖꯤꯛ ꯆꯥꯎꯔꯕ ꯔꯤꯑꯦꯛꯁꯟꯅꯤ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯂꯥꯛꯂꯤꯁꯦ ꯐ꯭ꯔꯥꯟꯁ UK ꯖꯔꯃꯅꯤ ꯃꯈꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯇꯨ ꯔꯤꯏꯝꯄꯣꯖ ꯁꯦꯡꯁꯟꯁ ꯏꯟ ꯑꯥꯒꯁꯠ ꯏꯐ ꯅꯣ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯏꯁ꯭ꯔꯥꯏꯜꯒꯤ ꯗꯤꯃꯥꯟꯗꯤ ꯃꯗꯨꯗꯤ ꯏꯔꯥꯟ ꯑꯃꯗꯤ US ꯀꯤ ꯃꯔꯛꯇ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯇꯣꯛ ꯑꯁꯤ ꯇꯧꯗꯨꯅ ꯃꯁꯤ ꯋꯥꯐꯝ ꯑꯃꯗ ꯄꯨꯔꯛꯎ ꯃꯈꯣꯏ ꯊꯕꯛ ꯑꯁꯤ ꯆꯠꯊꯕ ꯌꯥꯔꯣꯏ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯌꯥꯔꯣꯏ ꯃꯁꯤꯒꯤ ꯗꯤꯃꯥꯟꯗꯅꯤ ꯏꯁ꯭ꯔꯥꯏꯜꯒꯤ ꯁꯣ ꯏꯔꯥꯟꯅ ꯃꯁꯤ ꯌꯥꯗꯗꯨꯅ ꯑꯃꯁꯨꯡ ꯊꯩꯗꯣꯛꯇꯨꯅ ꯂꯩꯕꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯇꯣꯛꯀꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯈꯣꯏ ꯁꯨꯔꯤꯁꯤ ꯁꯨꯝ ꯁꯨꯅꯤ ꯁꯤꯅꯤ ꯍꯧꯖꯤꯛ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯂꯥꯛꯂꯦ ꯐ꯭ꯔꯥꯟꯁ UK ꯖꯔꯃꯅꯤ ꯌꯥꯎꯁꯜꯂꯛꯂꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯦꯡꯁꯟ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯁꯦꯡꯁꯟ ꯄꯤꯅꯤ ꯔꯤꯏꯝꯄꯣꯖ ꯇꯧꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯈꯣꯏ ꯂꯦꯡꯕ ꯌꯥꯔꯣꯏ ꯁꯤꯅꯤ ꯑꯣꯏꯜ ꯄꯨꯊꯣꯛꯄ ꯌꯥꯔꯣꯏ ꯒ꯭ꯌꯥꯁ ꯄꯨꯊꯣꯛꯄ ꯌꯥꯔꯣꯏ ꯃꯁꯤꯗ ꯇ꯭ꯔꯦꯗ ꯑꯇꯣꯞꯄꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ ꯃꯁꯤ ꯌꯥꯝ ꯆꯥꯎꯕ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯄ꯭ꯔꯦꯁꯔ ꯆꯪꯒꯗꯧꯔꯤ ꯑꯗꯨꯅ ꯏꯔꯥꯟ ꯑꯁꯤ ꯍꯧꯖꯤꯛ ꯂꯨꯏ ꯑꯃꯔꯣꯝꯗ ꯉꯁꯤ ꯔꯁꯤꯌꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯄꯤꯊꯣꯛꯈ꯭ꯔꯦ ꯃꯈꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯃꯗꯨꯗꯤ ꯆꯥꯏꯅꯥ ꯑꯃꯗꯤ ꯏꯔꯥꯟꯗꯒꯤ ꯍꯦꯟꯅ
ꯈ꯭ꯋꯥꯏꯃꯛꯇꯒꯤ ꯍꯦꯟꯅ ꯃꯈꯣꯏꯗꯒꯤ ꯍꯦꯟꯅ ꯊꯥꯛ ꯋꯥꯡꯅ ꯑꯩꯈꯣꯏꯒꯤ ꯃꯣꯔ ꯏꯝꯄꯣꯔꯇꯦꯟ ꯑꯦꯂꯥꯏꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯍꯧꯖꯤꯛ ꯅꯣꯔꯠ ꯀꯣꯔꯤꯌꯥꯁꯤ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯆꯥꯛꯈꯨꯝꯗ ꯇꯤꯜꯂꯒ ꯆꯥꯛꯈꯨꯝꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯑꯗꯨꯒꯨꯝꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯆꯤꯅꯤ ꯔꯁꯤꯌꯥꯟ ꯍꯥꯏꯈ꯭ꯔꯦ ꯏꯔꯥꯟꯗꯒꯤ ꯑꯃꯗꯤ ꯆꯥꯏꯅꯥꯗꯒꯤ ꯃꯈꯣꯏꯅ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯦꯂꯥꯏ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯁꯣ ꯍꯟꯗꯛꯀꯤ ꯋꯥꯔ ꯑꯁꯤꯗ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯍꯦꯜꯞꯁꯦ ꯐꯖꯅ ꯂꯧꯗꯧꯔꯤ ꯔꯁꯤꯌꯥꯅ ꯀꯔꯤ ꯀꯥꯟꯅꯕ ꯄꯤꯈ꯭ꯔꯕ ꯈꯪꯗꯦ ꯅꯣꯔꯠ ꯀꯣꯔꯤꯌꯥꯁꯦ ꯐꯖꯅ ꯔꯁꯤꯌꯥꯗ ꯆꯣꯡꯁꯤꯟꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯊꯥꯏꯂꯦꯟꯒꯤ ꯑꯦꯛꯁ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯊꯛꯁꯤꯟ ꯀꯧꯕ ꯑꯁꯦ ꯃꯁꯤ 15 years ꯄ꯭ꯔꯤꯖꯟꯗ ꯂꯩꯕ ꯌꯥꯏ ꯁꯤꯅꯤ ꯃꯉꯣꯟꯗ ꯆꯥꯎꯔꯕ ꯑꯦꯂꯤꯒꯦꯁꯟ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯔꯣꯌꯦꯜ ꯗꯤꯐꯦꯃꯦꯁꯟ ꯀꯦꯁ ꯔꯣꯌꯦꯜꯒꯤ ꯏꯖꯠ ꯑꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯃꯤ ꯑꯃꯔꯣꯝꯗ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯋꯥꯔꯗ ꯃꯦꯟꯁꯟ ꯇꯧꯕ ꯋꯥꯐꯝ ꯍꯥꯏ ꯃꯗꯨꯗꯤ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔ ꯐꯥꯎꯕꯁꯤꯗ 50 daysꯅꯤ ꯄꯤꯔꯤꯁꯦ ꯗꯣꯅꯥꯜड ꯇ꯭ꯔꯝꯞꯅ ꯅꯠꯇ꯭ꯔꯗꯤ ꯈꯪꯒꯅꯤ ꯍꯥꯏꯕ ꯋꯥ ꯑꯃ ꯃꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯌꯨꯔꯣꯄꯤꯌꯟ ꯁꯥꯏꯠꯇꯒꯤꯗꯤ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯂꯣꯡ ꯔꯦꯟꯖ ꯃꯤꯁꯥꯏꯜꯁꯨ ꯌꯥꯝ ꯄꯤꯕꯅꯤ ꯌꯨꯀ꯭ꯔꯦꯟꯅ ꯃꯁꯤ ꯌꯨꯀ꯭ꯔꯦꯟꯅ ꯃꯣꯁꯀꯣ ꯃꯅꯨꯡꯗ ꯔꯁꯤꯌꯥ ꯃꯅꯨꯡꯗ ꯌꯨꯁ ꯇꯧꯕ ꯋꯥꯐꯝꯅꯤ ꯃꯁꯤ ꯅꯤꯡꯈꯨ ꯃꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤ ꯐꯪꯈ꯭ꯔꯦ ꯑꯗꯨꯒ ꯗꯣꯅꯥꯜഡ് ꯇ꯭ꯔꯝꯞꯅ ꯉꯁꯤꯗ ꯍꯥꯏꯈ꯭ꯔꯕꯗꯤ ꯔꯁꯤꯌꯥꯒꯤ ꯃꯅꯨꯡꯗ ꯃꯣꯁꯀꯣ ꯌꯧꯅ ꯂꯣꯡ ꯔꯦꯟꯖ ꯃꯤꯁꯥꯏꯜ ꯌꯨꯁ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯛꯀꯅꯤ ꯈꯪꯉꯤ ꯃꯌꯥꯝ ꯆꯪꯂꯒ ꯌꯥꯗ꯭ꯔꯦ ꯋꯥ ꯆꯪꯅꯈꯤꯕꯗꯨꯅ ꯋꯥꯔꯤ ꯑꯃꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯆꯩꯔꯛ ꯑꯁꯤꯗ ꯃꯥꯅ ꯇꯥꯏꯝ ꯄꯤꯟ ꯊꯝꯃꯤ 50 days ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯁꯤꯁꯐꯥꯌꯔ ꯇꯧꯔꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯌꯥꯝ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯗꯣꯅꯥꯜด์ꯇ꯭ꯔꯝꯞꯅ ꯐꯣꯔꯃꯦꯂꯤ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯆꯩꯔꯛ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯅ ꯂꯣꯡ ꯔꯦꯟꯖ ꯃꯤꯁꯥꯏꯜꯒ ꯌꯨꯁ ꯇꯧꯁꯤꯜꯂꯨꯒꯗ꯭ꯔꯥ ꯔꯁꯤꯌꯥ ꯃꯅꯨꯡꯗ ꯃꯁꯤꯒꯤ ꯅꯤꯡꯐꯨ ꯄꯥꯎ ꯐꯪꯕꯗꯒꯤ ꯗꯣꯅꯥꯜด์ꯇ꯭ꯔꯝꯞꯅ ꯃꯁꯤꯒꯤ ꯑꯊꯤꯡꯕꯁꯤ ꯄꯤꯕꯅꯤ ꯃꯗꯨꯗꯤ ꯃꯗꯨ ꯑꯣꯏꯕ ꯌꯥꯕ ꯋꯥꯐꯝ ꯅꯠꯇꯦ ꯇꯧꯕ ꯌꯥꯔꯣꯏ ꯁꯤꯅꯤ ꯑꯃꯔꯣꯝꯗ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯔꯛꯇ ꯍꯦꯚꯤ ꯋꯥꯔ ꯆꯠꯊꯔꯤ ꯉꯁꯤꯁꯨ ꯀꯨꯄꯤꯌꯥꯟꯁ ꯍꯥꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯈꯥꯔꯀꯤꯞ ꯔꯤꯖꯟꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯅꯤ ꯃꯁꯤꯗ ꯔꯁꯤꯌꯥꯒꯤ ꯑꯦꯇꯦꯛꯇꯒꯤ ꯃꯤ ꯑꯃꯗꯤ ꯁꯤ ꯏꯟꯖꯔഡ് ꯃꯈꯣꯏ 5-6 ꯑꯃ ꯁꯣꯛꯏ ꯃꯈꯣꯏꯒꯤ ꯔꯤꯖꯅꯦꯜ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯅ ꯃꯦꯟꯁꯟ ꯇꯧꯔꯛꯄꯅꯤ ꯔꯁꯤꯌꯥꯒꯤ ꯑꯥꯔꯇꯤꯂꯔꯤꯅ ꯕꯦꯂꯤꯀꯣꯄꯤ ꯁꯥꯔꯤꯞꯁꯀꯥ ꯍꯥꯏꯔꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯨꯃꯤ ꯔꯤꯖꯟ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯈꯤ ꯃꯁꯤꯗ ꯗ꯭ꯔꯣꯟꯁꯅ ꯃꯤꯁꯥꯏꯜꯁꯅ ꯃꯁꯤꯗ 50 years ꯁꯨꯔꯕ ꯃꯤ ꯑꯃꯁꯨ ꯁꯤꯈꯤ ꯁꯤꯕꯗꯤ ꯂꯤꯛꯏ ꯑꯗꯨꯒ ꯀꯆꯥ ꯃꯅꯨꯡꯗ ꯁꯤꯔꯤꯁꯤꯗꯤ ꯌꯥꯝ ꯍꯦꯜꯂꯤ ꯃꯈꯣꯏꯁꯤꯗ ꯃꯤꯗ ꯇꯥꯏꯅꯕꯅꯤ ꯑꯇꯝꯅꯅ ꯑꯁꯣꯝꯗꯅ ꯃꯤꯗ ꯇꯥꯏꯅꯕ ꯅꯠꯇꯦ ꯔꯁꯤꯌꯥꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯗꯤꯐꯦꯟꯁꯅ ꯍꯥꯏ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯐꯣꯔꯁꯁꯤꯡꯅ ꯕꯣꯁꯀꯦꯔꯦꯁꯀꯥ ꯑꯃꯗꯤ ꯄ꯭ꯔꯦꯇꯤꯞꯀꯥ ꯀꯧꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯏꯁꯇꯔꯟ ꯗꯣꯅꯦꯁꯀꯤ ꯔꯤꯖꯟ ꯑꯁꯤꯒꯤ ꯈꯨꯜꯂꯛ ꯑꯅꯤꯁꯤꯃꯁꯨ ꯃꯈꯣꯏꯅ ꯀꯦꯞꯆꯔ ꯇꯧꯏ ꯌꯨꯀ꯭ꯔꯦꯟꯒꯤ ꯗ꯭ꯔꯣꯟꯅ ꯔꯁꯤꯌꯥꯒꯤ ꯋꯦꯁꯇꯔꯟ ꯁꯤꯇꯤ ꯕꯣꯔꯣꯅꯦꯆ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯈꯤ ꯗ꯭ꯔꯣꯟ ꯃꯌꯥꯝ ꯑꯃꯅ ꯃꯁꯤꯗ ꯃꯤ 19 ꯁꯣꯛꯈꯤ ꯃꯈꯣꯏꯒꯤ ꯂꯣꯀꯦꯜ ꯑꯣꯐꯤꯁꯤꯌꯦꯜꯅ ꯍꯥꯏ ꯁꯤꯇꯤꯒꯤ ꯃꯦꯌꯔ ꯁꯔꯒꯦꯏ ꯄꯦꯇ꯭ꯔꯤꯟ ꯍꯥꯏꯈꯤꯕꯗꯤ ꯀꯤꯟꯗꯔ ꯒꯥꯔꯗꯦꯟ ꯁ꯭ꯀꯨꯜ ꯑꯃ ꯗꯦꯃꯦꯖ ꯑꯣꯏ ꯆꯤꯜꯗ꯭ꯔꯦꯟꯁꯤꯡ ꯑꯇꯣꯞꯄ ꯃꯐꯝ ꯑꯗꯨꯗ ꯂꯩꯇꯦ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯃꯈꯣꯏ ꯑꯉꯥꯡꯁꯤꯡꯗꯤ ꯁꯣꯛꯍꯧꯗꯦ ꯁꯤꯅꯤ ꯔꯁꯤꯌꯥꯒꯤ ꯏꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯅ ꯌꯨꯀ꯭ꯔꯦꯟꯒꯤ 12 ꯗ꯭ꯔꯣꯟ ꯕꯦꯔꯣꯅꯦꯆ ꯍꯥꯏꯔꯤꯕ ꯔꯤꯖꯟ ꯑꯁꯤꯒꯤ ꯃꯊꯛꯇ ꯄꯥꯏꯔꯛꯄꯗ ꯑꯦꯇꯦꯛꯀꯤ ꯑꯁꯤꯒꯤꯁꯤ ꯃꯈꯣꯏꯅ ꯗꯥꯎꯟ ꯇꯧꯈꯤ ꯑꯗꯨꯒ ꯗ꯭ꯔꯣꯟ ꯑꯃ ꯀꯥꯏꯔꯛꯈꯤ ꯔꯁꯤꯌꯥꯒꯤ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯖꯣꯟ ꯌꯦꯔꯦꯠ ꯁꯤꯇꯤ ꯑꯁꯤꯗ ꯂꯤꯄꯦꯇꯦꯁꯀ ꯔꯤꯖꯟꯗꯗꯤ ꯃꯁꯤꯗ ꯃꯤ ꯑꯃ ꯏꯟꯖꯣꯔ ꯑꯣꯏ ꯔꯤꯖꯅꯦꯜ ꯒꯣꯚꯔꯟꯃꯦꯟ ꯑꯥꯔꯇꯥ ꯃꯣꯅꯣꯞꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯅꯤ ꯗ ꯒꯚꯔꯅꯔ ꯑꯣꯐ ꯔꯁꯤꯌꯥꯒꯤ ꯕ꯭ꯔꯤꯟꯁ ꯔꯤꯖꯟ ꯔꯁꯤꯌꯥꯒꯤ ꯕ꯭ꯔꯤꯟꯁꯀꯤ ꯔꯤꯖꯟꯒꯤ ꯒꯚꯔꯅꯔ ꯑꯂꯦꯛꯖꯦꯟꯗꯔ ꯕꯣꯒꯣꯃꯥꯟꯁꯅ ꯍꯥꯏ ꯅꯨꯄꯤ ꯑꯃ ꯏꯟꯖꯣꯔ ꯑꯣꯏ ꯗ꯭ꯔꯣꯟ ꯑꯃ ꯃꯁꯤꯒꯤ ꯃꯐꯝꯁꯤꯗ ꯔꯁꯤꯌꯥ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯦꯇꯦꯛ ꯇꯧꯔꯛꯄꯁꯤꯅ ꯑꯁꯤꯃ ꯍꯥꯏꯅꯔꯤ ꯑꯦꯇꯦꯛ ꯇꯧꯔꯛꯄꯁꯦ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯔꯛꯇ ꯔꯁꯤꯌꯥꯅꯁꯨ ꯇꯧꯕ ꯌꯨꯀ꯭ꯔꯦꯟꯁꯨ ꯃꯊꯛꯇ ꯁꯣꯛꯄꯅ ꯆꯥꯡ ꯋꯥꯠꯄ ꯁꯤꯕ ꯃꯤ ꯑꯃꯅꯤ 3-4 ꯑꯗꯨꯃꯥꯏꯅ ꯁꯤꯁꯤꯅꯤ ꯁꯣꯝꯗ ꯒꯖꯥꯗ ꯀꯔꯤ ꯑꯣꯏꯔꯤ ꯃꯗꯨ ꯈꯪꯉꯦꯗꯅ